ꯊꯦꯝꯕꯤ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯚꯥꯏ ꯀꯣꯜ ꯇꯧꯁꯤꯜꯂꯣꯕ ꯑꯗꯨꯒ ꯍꯥꯏꯈꯣ ꯂꯥꯛꯄ ꯌꯥꯔꯣꯏꯅ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯆꯠꯂꯔꯣꯏꯕ ꯁꯣꯏꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯇꯧꯒꯦꯀꯣ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗꯨ ꯑꯣꯐ ꯍꯥꯡꯉꯤ ꯁꯣꯝꯗꯁꯨ ꯅ꯭ꯌꯨꯇꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯈꯨꯗꯛꯇ ꯅ꯭ꯌꯨꯇꯟꯅ ꯀꯣꯜ ꯍꯟꯅ ꯇꯧꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯃꯥꯏ ꯇꯧꯅꯤ ꯚꯥꯏ ꯄꯥꯏꯈꯠꯂꯣ ꯑꯗꯨꯒ ꯍꯥꯏꯌꯨ ꯚꯥꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯈꯣꯟꯖꯦꯜꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯍꯦꯜꯂꯣ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯏꯪꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯒ ꯊꯦꯝꯕꯤꯒ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯅ ꯗꯗꯥ ꯍꯥꯎ ꯇꯥꯏꯅꯦ ꯈꯣꯟꯖꯦꯜꯒꯗꯨ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯑꯣꯜꯂꯦꯗ ꯀꯩꯅꯣꯅꯦ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯊꯦꯡꯉꯅꯤꯌꯦ ꯄꯤꯛꯇ꯭ꯔꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅ ꯊꯦꯝꯕꯤꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯊꯦꯝꯕꯤꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯤꯅꯣ ꯃꯁꯥꯗꯨ ꯏꯪꯒꯤꯠ ꯄꯪꯇꯧꯗ ꯇꯧꯏ ꯅ꯭ꯌꯨꯇꯟꯅ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯃꯤ ꯂꯥꯡꯕ ꯌꯥꯝ ꯇꯥꯏꯅꯦ ꯄꯤꯛꯇ꯭ꯔꯨꯅ ꯊꯣꯛ ꯍꯥꯏꯔꯛꯏ ꯀꯀꯥ ꯗꯗꯥ ꯇꯥꯏꯌꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯨ ꯏꯊꯛ ꯊꯛꯒꯠꯂꯤꯗꯨꯕꯣ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯉꯥꯡꯉꯤꯕꯗꯨ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯈꯟꯗꯅ ꯊꯧꯁꯥꯗꯅ ꯊꯣꯛ ꯍꯥꯏꯔꯛꯏ ꯗꯗꯥ ꯑꯩ ꯌꯨꯝꯗ ꯆꯠꯂꯦ ꯂꯥꯛꯄ ꯌꯥꯔꯔꯣꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯒꯥꯔꯤ ꯑꯃꯅ ꯇꯛꯈꯥꯏꯔꯦ ꯑꯗꯨꯅꯅꯦ ꯅ꯭ꯌꯨꯇꯟ ꯄꯥꯈꯠꯅ ꯀꯥꯏꯗ ꯀꯃꯥꯏꯅ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ ꯑꯗꯣ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯄꯤꯛꯇ꯭ꯔꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯗꯁꯥ ꯇꯥꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯂꯠꯂ ꯇꯧꯔꯒ ꯅꯠꯇꯤꯌꯦ ꯗꯗꯥ ꯂꯥꯛꯀꯅꯣ ꯅꯪ ꯃꯣꯏꯅ ꯂꯥꯛꯑꯣ ꯑꯩ ꯊꯝꯃꯦꯀꯣ ꯄꯤꯛꯇ꯭ꯔꯨ ꯋꯥꯍꯩ ꯑꯃꯒ ꯍꯥꯏꯕ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯐꯣꯟꯗꯨ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ ꯅ꯭ꯌꯨꯇꯟꯅ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯍꯩꯃꯥ ꯊꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯀꯥꯏꯗꯅꯣ ꯍꯪꯒꯦ ꯇꯧꯔꯒ ꯖꯦꯝꯁꯅ ꯇꯥꯃꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯥꯎ ꯆꯠꯂꯁꯤ ꯌꯥꯔꯅꯤ ꯃꯣꯏ ꯃꯃꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯥꯜꯂꯦ ꯑꯁ ꯇꯨꯀꯠꯆꯩꯍꯦ ꯉꯁꯥꯏꯗꯩ ꯉꯥꯏꯔꯒ ꯄꯦꯜꯂꯦꯍꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯠꯈꯤꯕ ꯎꯔꯒ ꯊꯦꯝꯕꯤ ꯊꯣꯔꯛꯏ ꯚꯥꯏ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯁꯣꯏꯗꯅ ꯉꯥꯡꯉꯅꯤꯕ ꯍꯣꯏ ꯆꯠꯂꯣ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯎꯀꯣ ꯍꯌꯦꯡꯗꯤ ꯑꯩ ꯂꯩꯒꯦ ꯌꯦꯡꯉꯣ ꯃꯁꯤꯒꯤ ꯍꯅꯨꯕ ꯍꯤꯠꯂꯔꯁꯦ ꯊꯦꯝꯕꯤꯁꯨ ꯆꯠꯅ ꯅꯣꯛꯂꯒ ꯈꯪꯗꯧ ꯂꯩꯔꯦ ꯍꯌꯦꯡꯗꯤ ꯃꯥ ꯇꯧꯁꯤꯀꯣ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯍꯦꯟꯔꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯅ ꯀꯀꯥ ꯑꯩ ꯂꯥꯛꯑꯦ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯍꯩꯅꯤꯡꯗꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯑꯕꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯤꯅꯣ ꯌꯥꯝ ꯀꯟꯅ ꯅꯠꯇꯦꯗ ꯐꯍꯧꯗꯣꯔꯦ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯑꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯅꯕ ꯑꯣꯖꯥ ꯑꯃ ꯍꯥꯏꯅꯔꯕꯅꯦ ꯃꯊꯪꯒꯤ ꯃꯟꯗꯦꯗꯒꯤ ꯇꯧꯁꯤꯅ ꯍꯥꯏꯕꯅꯦ ꯑꯁ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯀꯀꯥ ꯆꯩ ꯆꯥꯅꯤꯀꯣ ꯑꯉꯥꯡꯅ ꯇ꯭ꯌꯨꯁꯟ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯅꯥꯗꯅꯣ ꯀꯔꯤꯗꯅꯣ ꯍꯥꯏꯅ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯨꯗ꯭ꯔꯦ ꯍꯦꯟꯔꯤꯁꯨ ꯃꯨꯠ ꯑꯣꯐ ꯑꯣꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯜꯀꯣꯅꯤꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯍꯦꯟꯔꯤ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯗꯗꯥꯒꯤ ꯊꯣꯛꯑꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯕ ꯅꯠꯇꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯅꯤꯡꯉꯩ ꯀꯣꯜ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨ ꯁꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯗꯗꯥ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯏꯪꯅ ꯂꯦꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯈꯔꯗꯤ ꯐꯔꯦꯗ ꯑꯗꯣ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯗꯗꯥꯁꯨ ꯂꯥꯛꯀꯦꯗꯅ ꯄꯤꯛꯇ꯭ꯔꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ ꯃꯤꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯤ ꯂꯥꯛꯀꯅꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯈꯜꯗ ꯅ꯭ꯌꯨꯇꯟ ꯃꯩ ꯍꯧꯔꯛꯑꯅꯤ ꯈꯟꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯩꯃꯥ ꯑꯁꯤꯒꯤꯕꯨ ꯁꯥꯎꯏꯅꯦ ꯃꯤ ꯗꯗꯥꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯦ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯗꯗꯥ ꯂꯥꯜꯂꯦꯕ ꯁꯦꯕ ꯁꯥꯎꯔꯅꯨꯀꯣ
Pictrudi nokningbada loire amuk amuk muthamlagasu pukli tatkhei noklibani Newton na Kaidorage khomdrade dadana fagi tawbuse kapira Pictru na nokpa thingbagi khonjel do olaga kaptiye khangdebo aide nangse yam nungsiye angang macha nangsi yamna su chame tinabasu nungai Pictrudi nungsibai sida kemta wakal amata khande magi haibabu laknaba sanabasigi wakalda noklaga wadu thaidorai ha yam hawzanu ko Newton su ainarap tawna haude kaigi haude baide somda Henry changa aga angang kaino nangna law khong tawri dobo phajana haiba yadabro Pictru pakhatna imanabine kaka Newton phone da noklaga yam hairena huran badi noi kaka sathibadu natro mani ado ai thamage ko bye bye ngai kuo kedorage thamage kaka na phurani ba aikhoi ani karam kana thengnase haino Pictru masadu thakatna ai thame ko somdana Newton Pictrugi photo kayadu kanna yengi matomta noklaga angawba amagum James na aribase basanta lakpo malida Newton suklaga angang na chaichani ko sini he James Newton gi pamungda fanlauna chongkhatlaga ado itay mado masam tiengedana Newton wakhal nungaina tu ibo sakka de haibiranu he noi korea gi lisha gaiduna hendoi nate ko James mamitu chapu mulak tholaga phone du ta mulli aduga noklaga sidi maini he Manipur machaga mandi tamo sumai fajaba nupibu Manipur da leibro khufajado yare namit kaini ko moi haujikan gi candy B612 kaidu nate ko idit na hare singbo ubadane khanglaga tadi chenbirakano chalo ada angang na chai chani ko ngayak to wakhal sing na lege asumda numit to hokre mathangi numit ni Henry na angang lorabo Pictru Henry da yamun ne yenglaga kaka nang kai dorage hanaga manadre Henry nokfe tawraga Pictru gi makokta nanthaviraga angang naw kaka ka shu tawdi se loshilo bhela ani Pictru khoning du kanglaga Henry gi mamaida thingai aduga noklaga kaka nang siam nungsingo loshilo ko kaka chatlage ba Henry asi hairaga prap thokre Pictru su thorai muthina is school ka baga si koi ba chatpadu ngairi kiri ba mayam siga Pictru make semna nathawra keninga kedori Pictru nongmagi ahong balai keba mauba hegalai hanagi mathok chadaba mayamdu tokre gyan su yamda tarabani laimana ibema loirabo bubo chalage phajana satluko mine nungairoidaba thabak tawnuko hai bubo muthina noi na pa da pokpana boknina kawo bobok to Pictru wa makha taramdana sugatlaga chatkre ngayaki tungda Pictru school yauri Newton suget da lepaga lerambadu ubada Pictru hana dauna di kidre masak tu ubada nokningbada loire Newton su mamit khani yengai Pictru ki vadi lairadana nokningbana yadrabani khangzilaga mayadu chiklaga Good morning sir morning Pictru nokmi tawraga change tawi Newton na ngai ko nang ai buro sir
Newton saurap tawna mane ngarang chenkrido kaigino aina dumaina tawnu na kayarak haikre ai sumine hinjaba natte ko Picture du nokningba khangba ngamdre mana phone da tawriba nature duga hawzik tawriba satrasiga pura contrast atkre Picture nokningba du thinglaga makok tu hot hot na hairei sir ngasidagi kiraroye chensu selaroye Newton pairiba chaiduna Picture na kok holiba khutuda fatlauna kalai Picture na mandana ayoma nasak tu yeningde chango iru do sengna lutho khangaba na samne na hot hotana mibula chubiya maliko adwai da laiba oza satra singdu yenglaga Picture lo lo na nokli ikai bana suloiri tasengna Newton mina nungai ni nungai roi amata khangde Henry su yenglaga lai Newton na ngangi badu tari bani adubu kari su haiba ngamdre Picture tumina changai makhya tu chiklaga sha aingon da hordi nang nungai ni ba chai puraga chai sing nung puraga nung sing ikai ba piraga nang su ikai ba khangni Picture kanano haibado khangan ge ba Picture na class ta changak pada Ilizana Picture na ngasidi aikhoi first bench sida famula o ngasidi mang thango Picture kharanaga sounding baga naina par haicho Johnny na jinga khutka chana luko Thembina taning de wathi tawnu lao bai Ilizana hagot ke tawi adubu tanja duda belta kiduna assembly su tawduna class haunare Picture ga Thembi gadi ozana ta ibadu amata taba natte wari saraga nokpada loire Thembi noklaga sihe da bai ainga maroiba yamda ka henzina sanaruno ko bai Picture noklaga is minai do yang wadi aina nga idi aigi sakse khangdeba ado second period ta dole sangosiko asum da ani du second period hekta buga toilet ta changaga phone du kan na metli Picture text tawshili dada Thembina halakro halakte amuka thajinge amuksi thajilli handakti dada hairaga yamna nungai tabagi emoji ama hapchilli aduga tadrabo Somda Newton class tawbagi khangaudre haifetang yengubada message ani leirambadu ubada mamitu lauthoklaga nokfet ka tawrai mana tawriba thabaktu thadoraga text ama sathanjili angang macha dada khangaudre thabak tawringeda Somda Picture na aya hali ai taw yengo Picture na text reply hali ha ai sauraura Somda Newton mana lairibadu classroom dani haiba khangdakai whiteboard tu da nga tharaga makhong du karan challaga nokfet ka tawraga text tu amu halli nushi bani se saurno ba dada khangau da tawbani classroom du da lairiba satra mayam du Newton na tawri du ngakna yengduna lay student amana sir udre Newton arab akhangnana ha hoi nakanda amuk laithokduna lay Thembi ga Picture gadi nokpada loire Thembina bai kai thabak nongjilo Picture text tawshili adu dada kai thabak no nangna tawrido Newton ngaya khalli mana Picture bu nushibagi changsi asingbada hairabadi kari hairaktoino khanna haijili dada kaishu tawdiye hiplambane Newton ki text tu ubada Thembi ga Picture ga pukli ta tawre ohan thadawre Thembi nokpa khangba ngamda noklaga ainga maroida kaima tokno sibo Picture su nokpada Thembi da set tharaga hoima kaima tokno sibo ai diba
ꯈꯪꯉꯤꯗꯅ ꯑꯃꯨꯛꯁꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯁꯤꯜꯂꯤ ꯑꯗꯨ ꯗꯗꯥ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯊꯦꯝꯕꯤ ꯈꯣꯏꯗꯤ ꯅ꯭ꯌꯨꯇꯟꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯐꯣꯟꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯀꯟꯅ ꯉꯥꯏꯔꯤ ꯅ꯭ꯌꯨꯇꯟ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯗ ꯀꯨꯔꯨꯞ ꯀꯨꯔꯨꯞ ꯌꯦꯡꯉꯤ ꯃꯌꯥꯝꯗꯨꯗꯤ ꯅ꯭ꯌꯨꯇꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯆꯤꯕꯣꯟ ꯉꯥꯡꯅꯔꯒ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤ ꯅ꯭ꯌꯨꯇꯟ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯇꯧꯔꯣ ꯑꯩ ꯕ꯭ꯔꯁꯀ ꯇꯧꯗ꯭ꯔꯤꯕ ꯀꯣ ꯄꯤꯛꯇ꯭ꯔꯨ ꯈꯥꯡꯕ ꯉꯝꯗ ꯅꯣꯛꯂꯒ ꯊꯦꯝꯕꯤꯒꯤ ꯅꯪꯒꯜꯗ ꯁꯦꯠ ꯁꯦꯠ ꯊꯥꯏ ꯊꯦꯝꯕꯤ ꯊꯦꯛꯇꯣꯛꯔꯒ ꯑꯌꯣ ꯍꯤꯡꯆꯥꯕꯤ ꯁꯤꯔꯦ ꯅꯥꯌꯦꯃꯦ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯄꯗ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯕꯅꯤ ꯑꯩꯗꯤꯕ ꯀꯩꯅꯣꯕ ꯁꯤꯕꯣ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛꯁꯨ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ ꯌꯥꯔꯦ ꯑꯩ ꯊꯕꯛ ꯂꯩ ꯇꯧꯕꯤꯔꯛꯀꯅꯣ ꯑꯗꯣ ꯗꯗꯥ ꯀꯩꯅꯣꯝ ꯌꯦꯡꯒꯦꯔꯥ ꯅ꯭ꯌꯨꯇꯟꯁꯨ ꯔꯤꯄ꯭ꯂꯥꯏꯗ ꯍꯩꯃꯥ ꯁꯥꯎꯔꯅꯨꯁꯦ ꯗꯗꯥ ꯌꯥꯗ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯄꯤꯛꯇ꯭ꯔꯨ ꯇꯦꯛꯁꯇ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯖꯤꯜꯂꯤ ꯅ꯭ꯌꯨꯇꯟ ꯑꯗꯨ ꯌꯦꯡꯉꯒ ꯀ꯭ꯂꯥꯁꯅꯤ ꯀꯥꯎꯈꯩ ꯃꯇꯣꯝꯇ ꯑꯉꯥꯎꯕꯗꯧꯅ ꯅꯣꯛꯄꯗ ꯋꯥꯟꯊꯔꯤ ꯍꯩꯗꯤꯕ ꯀꯌꯥ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯅꯣ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯁꯛ ꯎꯕꯗ ꯃꯣꯏꯁꯨ ꯅꯣꯛꯂꯤꯕꯅꯤ ꯊꯦꯝꯕꯤꯅ ꯚꯥꯏ ꯄꯤꯔꯤꯌꯠ ꯑꯃ ꯍꯧꯗꯣꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯅꯦꯕ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯇꯧꯏ ꯗꯗꯥ ꯌꯥꯍꯧ ꯊꯦꯡ ꯅꯝꯊꯤꯌꯦ ꯍꯧꯒꯠꯂꯣ ꯊꯦꯝꯕꯤꯒ ꯄꯤꯛꯇ꯭ꯔꯨꯒ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯦ ꯅ꯭ꯌꯨꯇꯟꯗꯤ ꯁꯣꯝꯗ ꯃꯦꯁꯦꯖꯇꯨ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯍꯟꯖꯔꯤ ꯉꯁꯤꯈꯛꯅꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦ ꯅ꯭ꯌꯨꯇꯟ ꯐꯣꯟꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯀ꯭ꯂꯥꯁ ꯆꯪꯂꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯔꯤꯄ꯭ꯂꯥꯏꯅꯤ ꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅ꯭ꯌꯨꯇꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯥꯎꯈ꯭ꯔꯕ ꯈꯟꯅ ꯑꯃꯨꯛꯁꯨ ꯇꯦꯛꯁ ꯇꯧꯏ ꯑꯉꯥꯡ ꯃꯆꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯗꯗꯥꯗ ꯁꯥꯎꯔꯤꯔꯣ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯃꯟꯗꯕꯗꯨꯗ ꯅ꯭ꯌꯨꯇꯟ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯔꯤ ꯑꯉꯥꯡ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯏꯃꯣꯖꯤ ꯑꯃꯁꯨ ꯊꯥꯖꯤꯜꯂꯤ ꯊꯦꯝꯕꯤꯒ ꯄꯤꯛꯇ꯭ꯔꯨꯒ ꯇꯣꯏꯂꯦꯠꯇꯒꯤ ꯄ꯭ꯔꯞ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯂꯛꯏ ꯅ꯭ꯌꯨꯇꯟꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯊꯥꯔꯛꯄ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯃꯥꯌꯣꯛꯅꯔꯦ ꯊꯦꯝꯕꯤꯒ ꯄꯤꯛꯇ꯭ꯔꯨꯒꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅ꯭ꯌꯨꯇꯟꯁꯨ ꯃꯣꯏ ꯑꯅꯤ ꯎꯕꯗꯒꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯁꯠ ꯃꯥꯡꯈꯤ ꯑꯃꯝꯕ ꯅꯣꯡꯒꯨꯝ ꯍꯩꯊꯔꯒꯦ ꯃꯇꯥꯒꯨꯝ ꯅ꯭ꯌꯨꯇꯟ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗ ꯚꯦꯠ ꯇꯧꯅ ꯌꯦꯡꯉꯛꯏ ꯑꯅꯤꯗꯨ ꯌꯥꯝ ꯉꯛꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯥꯟꯅꯗꯧꯅ ꯑꯣꯏꯔꯕꯗꯤ ꯀꯤꯕꯅ ꯋꯥꯟꯊꯔꯗꯧꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯅꯣ ꯈꯪꯗꯦ ꯃꯤꯁꯇꯔ ꯕꯤꯟ ꯎꯕꯗꯧꯅ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯏ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯅ꯭ꯌꯨꯇꯟꯅ ꯀꯩꯗꯧꯔꯒꯦ ꯀ꯭ꯂꯥꯁꯇ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨꯒ ꯊꯦꯝꯕꯤꯒꯗꯤ ꯀꯩꯝꯇ ꯈꯨꯝꯗꯦ ꯆꯦꯟꯆꯠꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯊꯦꯝꯕꯤꯅ ꯑꯩ ꯉꯝꯃꯔꯣꯏꯗ ꯃꯁꯛꯅꯦ ꯀꯥꯏꯅ ꯖꯣꯀꯔ ꯌꯥꯝ ꯃꯥꯜꯂꯦ ꯄꯤꯛꯇ꯭ꯔꯨ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯑꯩꯗꯤꯕ ꯃꯤꯁꯇꯔ ꯕꯤꯟ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯥꯅ ꯚꯦꯠꯀꯤ ꯔꯣꯜ ꯂꯧꯔꯤꯅꯦꯅ ꯇꯧꯖ ꯁꯥꯏꯗꯣ ꯍꯤꯠꯂꯔꯗꯒꯤ ꯃꯤꯁꯇꯔ ꯕꯤꯟ ꯑꯣꯏꯔꯛꯇꯧꯔꯦ ꯃꯁꯛꯇꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯔꯣꯏꯗ ꯖꯣꯅꯤꯅ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯖꯒꯦꯗꯅ ꯊꯦꯝꯕꯤꯅ ꯅꯣꯏꯅ ꯌꯥꯎꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯇꯣꯝꯄꯣꯛꯅ ꯑꯣ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯕ ꯊꯦꯝꯕꯤ ꯅꯣꯛꯂꯒ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯑꯍꯣꯏ ꯖꯣꯅꯤꯅ ꯁꯤꯌꯥ ꯌꯥꯝ ꯊꯤꯅ ꯀꯥꯛꯄꯩ ꯋꯥꯔꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯅꯨꯀꯣ ꯊꯦꯝꯕꯤ ꯅꯣꯛꯄꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯩ ꯀꯣꯛꯅꯣꯕ ꯏꯕꯨꯡꯉꯣ ꯅꯪ ꯉꯁꯤꯒꯤ ꯒꯨꯂꯤ ꯆꯥꯔꯛꯇꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯌꯥꯔꯦ ꯕꯥꯏ ꯇꯣꯛꯑꯣꯕ ꯊꯦꯝꯕꯤꯅ ꯌꯥꯝ ꯎꯁꯤꯠꯇꯦ ꯚꯥꯏ ꯑꯩꯅ ꯀꯩ ꯍꯥꯏꯔꯒꯦꯕ ꯃꯉꯣꯟꯗ ꯇꯟꯖꯥꯗꯨꯗ ꯍꯦꯟꯔꯤꯁꯨ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯗ ꯄꯨꯜꯂꯒ ꯆꯦꯛꯂꯛꯏ
ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯊꯦꯝꯕꯤꯅ ꯚꯥꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯃꯣꯏꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯍꯦꯟꯔꯤꯁꯨ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯇꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯪꯉꯛꯑꯒ ꯀꯅꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯥꯛꯈ꯭ꯔꯤꯗꯣ? ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯍꯦꯟꯔꯤꯒꯤ ꯃꯁꯥꯗꯨ ꯃꯨꯠ ꯑꯣꯐ ꯑꯣꯏꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯅꯣꯏ ꯂꯣꯏꯅꯃꯛ ꯂꯦꯞꯄꯨ꯫ ꯁꯤꯗ ꯊꯣꯛꯑꯒ ꯂꯦꯞꯄꯝꯕ ꯃꯤꯗꯣ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯎꯕꯅꯤ꯫ ꯅꯁꯥꯅ ꯈꯪꯅ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯄꯨꯂꯞ꯫ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯗ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯣꯏꯅꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯇꯥꯂꯛꯇꯨꯗ ꯏꯂꯤꯖꯥꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯔ ꯊꯦꯝꯕꯤꯒ ꯄꯤꯛꯇ꯭ꯔꯨꯒꯅꯤ ꯚꯣꯏꯁ ꯁꯥꯏꯠꯀꯤꯅ ꯇꯣꯝꯄꯣꯛꯀ ꯖꯣꯅꯤꯒ꯫ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯍꯦꯟꯔꯤꯅ ꯊꯣꯔꯛꯑꯣ ꯁꯤꯗ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯔꯤꯗꯨꯅ ꯊꯣꯛꯂꯛꯂꯒ ꯍꯦꯟꯔꯤꯅ ꯃꯊꯨꯟꯗ ꯁꯥꯖꯩꯅ ꯑꯔꯩꯈꯩ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯀꯜꯂꯤ꯫ ꯃꯣꯏꯁꯨ ꯅꯥꯕꯒꯤ ꯆꯩꯅꯥꯗꯨ ꯀꯟꯅ ꯈꯥꯡꯉꯤ꯫ ꯍꯦꯟꯔꯤ ꯁꯥꯎꯅ ꯁ꯭ꯀꯨꯜꯁꯤꯗ ꯅꯣꯏ ꯃꯍꯩ ꯇꯝꯕ ꯂꯥꯛꯏꯔꯥ? ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯅꯣꯏ ꯃꯔꯤ ꯅꯨꯡꯁꯥꯗ ꯃꯤꯅꯤꯠ 10 ꯂꯦꯞꯄꯨꯆꯣ ꯑꯗꯨꯒ ꯆꯪꯉꯛꯎ꯫ ꯃꯔꯤꯗꯨ ꯇꯨꯃꯤꯟꯅ ꯃꯊꯪ ꯃꯊꯪ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯂꯦꯞꯍꯜꯂꯒ ꯂꯩ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯅꯥꯔꯁꯨ ꯅꯨꯄꯤ ꯃꯥꯡꯗ ꯀꯞꯄ ꯏꯀꯥꯏꯗꯅ ꯂꯩꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯞꯄꯤꯕ ꯅꯠꯇꯦ, ꯊꯦꯝꯕꯤꯗꯤ ꯁꯨꯠ ꯁꯨꯠ ꯀꯞꯄꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯀꯞꯄꯤꯔꯣ? ꯂꯣꯏꯔꯦꯍꯦ ꯀꯩꯁꯨ ꯅꯠꯇꯕ ꯁꯤꯗꯕ ꯄꯤ ꯄꯥꯝꯃꯨꯏꯀꯣ꯫ ꯊꯦꯝꯕꯤ ꯁꯨꯠ ꯁꯨꯠ ꯇꯧꯔꯒ ꯑꯌꯣ ꯈꯨꯅꯥꯗꯤ ꯚꯥꯏ ꯁꯤꯗꯧꯔꯦꯕ ꯅꯪꯗꯤ ꯅꯥꯗ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨꯅ ꯆꯠꯂꯨ ꯑꯥꯗ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯨꯠ ꯀꯥꯞꯄꯤꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯁꯦ ꯁꯤꯗꯤ ꯍꯥꯏꯕꯤꯔꯅꯨꯀꯣ, ꯕ꯭ꯂꯦꯠꯅꯒ ꯂꯦꯜꯂꯤꯅꯤ ꯑꯗꯨꯒ ꯊꯨꯝꯒ ꯆꯥꯏꯁꯤꯜꯂꯤꯅꯤ꯫ ꯁꯤꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯄꯨꯜꯂꯒ ꯏꯁꯤꯡꯒ ꯍꯩꯖꯤꯜꯂꯒꯅꯦ ꯄꯨꯕꯗ ꯅꯠꯇꯦ, ꯎꯈꯣꯡꯗ ꯌꯥꯜꯂꯒꯅꯦ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯂꯒ ꯑꯍꯤꯡ ꯑꯃ ꯊꯝꯃꯤꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯑꯃꯨꯛ ꯇꯩꯕ ꯂꯣꯏꯔꯦ꯫ ꯇꯝꯃꯤꯕ ꯋꯥꯗꯨ ꯂꯩꯔꯤꯕ ꯑꯇꯩꯅꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ꯫ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯀꯞꯂꯝꯕ ꯊꯦꯝꯕꯤ ꯐꯥꯎꯕ ꯆꯩꯅꯥꯒ ꯀꯥꯎꯈ꯭ꯔꯦ꯫ ꯃꯤꯗ ꯐꯨꯕꯗꯤ ꯇꯣꯛꯈ꯭ꯔꯣ, ꯁꯥꯗ ꯐꯥꯎꯕ ꯑꯗꯨꯝꯅ ꯐꯨꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯏꯅ ꯄꯥꯝꯗ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯔꯤꯅꯤ, ꯅꯣꯏꯅ ꯏꯍꯥꯠꯂꯁꯨ ꯁꯤꯔꯣꯏ ꯈꯪꯉꯕ꯫ ꯊꯦꯝꯕꯤ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯉꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯌꯥꯝ ꯉꯛꯅ ꯚꯥꯏ ꯅꯪꯗꯤ ꯄꯨꯔꯥ ꯚꯝꯄꯤꯌꯔꯗꯒꯤꯁꯨ ꯍꯦꯟꯕ ꯖꯥꯠꯅꯤꯅꯦ꯫ ꯇꯣꯝꯄꯣꯛꯅ ꯑꯁ ꯑꯩ ꯀꯤꯀꯣ, ꯃꯤ ꯀꯤꯗꯦ ꯂꯥꯏ ꯀꯤꯗꯦ, ꯑꯩ ꯄꯤꯛꯇ꯭ꯔꯨ ꯀꯤꯀꯣ꯫ ꯖꯣꯅꯤ ꯄꯤꯛꯇ꯭ꯔꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯒꯨꯝꯗꯅ ꯃꯁꯛꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯀꯩꯅꯣꯝꯁꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯚꯥꯏ, ꯑꯩ ꯀꯤꯔꯦꯕꯣ, ꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯣ꯫ ꯄꯤꯛꯇ꯭ꯔꯨ ꯁꯨꯛꯇꯣꯛꯂꯒ ꯍꯦ ꯁꯛꯁꯤꯡꯗꯨꯒ ꯀꯩꯅꯤꯅ ꯇꯧꯔꯤꯅꯣ, ꯁꯤꯒꯦꯔꯣ? ꯊꯦꯝꯕꯤꯅ ꯚꯥꯏ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯤꯉꯩ ꯄꯨꯡꯒ ꯆꯠꯄ ꯈꯪꯍꯧꯗ꯭ꯔꯦ, 12 ꯃꯤꯅꯠ ꯍꯧꯈ꯭ꯔꯦ ꯂꯥꯛꯑꯣ꯫ ꯄꯤꯛꯇ꯭ꯔꯨ ꯊꯧꯋꯥ ꯁꯥꯗꯅ ꯑꯁ ꯍꯧꯒꯦ ꯍꯧꯁꯅꯨ ꯀꯩꯅꯣ, ꯉꯝꯄꯣꯠꯇꯦ, ꯐꯅ ꯑꯗꯨꯝ ꯐꯔꯦ꯫ ꯖꯣꯅꯤꯅ ꯍꯥꯏꯒꯨꯝꯗꯅ ꯍꯧꯖꯤꯛꯁꯦ ꯍꯤꯠꯂꯔꯒꯤ ꯄꯦꯔꯦꯠꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯃꯃꯤꯠ ꯆꯞ ꯌꯨꯡꯉꯒ ꯌꯦꯡꯅꯩ, ꯑꯃꯨꯛꯇꯪꯗ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯚꯥꯏ ꯂꯥꯛꯎꯍꯦ ꯆꯪꯉꯁꯤ꯫ ꯊꯦꯝꯕꯤꯅ ꯍꯣꯏꯅꯦ ꯂꯥꯛꯑꯣ꯫ ꯃꯔꯤꯗꯨ ꯃꯔꯤ ꯃꯔꯤ ꯆꯪꯉꯛꯏ꯫ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ? ꯅ꯭ꯌꯨꯇꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ꯫ ꯊꯦꯝꯕꯤꯒ ꯄꯤꯛꯇ꯭ꯔꯨꯒꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯃꯁꯛꯇꯨ ꯎꯔꯒ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯅ꯭ꯌꯨꯇꯟ ꯈꯣꯟꯖꯦꯜꯗꯣ ꯍꯧꯔꯞꯅ ꯑꯣꯀꯦ ꯀꯝ ꯏꯟ꯫ ꯃꯣꯏꯁꯨ ꯆꯪꯉꯛꯏ꯫ ꯊꯦꯝꯕꯤ ꯈꯣꯏꯁꯨ ꯁꯦꯀꯦꯟ ꯕꯦꯟꯁꯇꯅꯤ ꯐꯝꯂꯤꯕꯗꯨ꯫ ꯅ꯭ꯌꯨꯇꯟꯅ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯆꯦꯞꯇꯔ 2ꯒꯤ ꯅꯣꯠꯁ ꯐꯪꯗꯕ ꯌꯥꯎꯔꯦ? ꯉꯁꯥꯏꯒꯤ ꯃꯔꯤꯗꯨ ꯂꯦꯞꯄꯛꯏ, ꯃꯊꯪ ꯃꯊꯪ ꯄꯤꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯧꯏ, ꯅꯣꯛꯄ ꯊꯤꯡꯕꯗ ꯂꯣꯛ ꯑꯣꯏꯅ ꯈꯨꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯤꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ, ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯅꯞ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯗꯨ ꯎꯕꯗ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯅ꯭ꯌꯨꯇꯟꯁꯨ ꯍꯩꯅꯗꯕꯅ ꯍꯟꯗꯣꯛꯏ꯫
aduga thembida chaina fatlauna kalli mayamdu chap lepaga tumin lainakre Newton maya chiglaga Noisu chai loina chage haibro migi asoiba yengaga noningade thembida amuk ansilaga nangsuni matang yam chade khangaba thembi luktaraga lay Newton di thembi kaukre khanna amuk matungda tawnu noningadi noktho maduna chopa nangjani ko thembi kapira khanmani adugi onabada kanna nokthorei thembi nokpadu kappa oina amuk onthokre kappa saraga hairei mayamdu thembi bu kapini haina khalle Newton su adu mangai hayaki matung class tu makha chathakre adubu Newton di magi side ta lairiba table du da kanna yengi mani yenglibadu atai nate picture gi message reply lakpa ngaibani tanjadu da notification ama lakpagi makhol tarai Newton praprup chensili aduga yengi picture lot na hairei asibu matu wai jalo Newton suktharaga amu phone du nammi thembi sulot na picture gi mana mayada nate bai nang text samda toksilo picture su magi bag tu tampak ta thamlaga kem ta tawdaba saraga bag manungdagi phone du metli Newton di phone gi wakhal du da atopada pukning changdre Newton amuksu phone du da notification ama lakpagi makhol du tarakpada changsin du ne yengi dada nang second tara haidaine Newton mamon ka noksarai aduga halli anga dada do yada torini nang de reply supirakte satra mayam duna wangang na bagi murum son badu tabada Newton pisum du thekatlaga mami tu cha dogi hingcha bagi ma ongda yengi mayam du kina bagi tumina lainakre thembi ga picture ga di nokpada loire thembi nokpa khangwa ngamdraduna picture da khusina siglai ayo kanano hojigiro